JATI की MAPA हाइना खंगनारिबा महात्मा गांधी लेखिदाबगी कुमोन थौरम अमा ओइरिबा Martyrs Day function ngasi Manipuri Governor Amasung Chief Minister Yaona State के Thakta Pangthokkhre Manipur lengakna silaga Imphal gi Jam Hall da pangthokhiba thoram aduda Governor Ajay Kumar Bhalana Chief Guest Amasung Chief Minister and Birena President oina saruk yakhi thoram aduda Manipur lengaki Power Minister Thongam Biswajit Health Minister Dr. Sapam Ranjan Water Resource Minister Owangbong Niumai Education Minister T.S. Basanta Kumar Transport Minister Kasim Basum CAF and PD Minister El Susindro lengak asagi MLA khara amadi civil amasung police ki makok thongba official kyana saruk yakhi Mahatma Gandhi da Saithaba isay saklaga hogdokhiba Martyrs Day gi thoram aduda Governor Ajay Kumar Bhalana luchingduna jam hall manung da khinba Mahatma Gandhi gi mafam da haikat laikat tamki maduga iroina na Mahatma Gandhi laikhidabagi awaba phongdokpo oina warning signal amasung closing signal khongduna ngaihak tumina leplaga thoram adu loisinki thoram aduga mari leina Chief Minister nong thomban birena phongdok lambada leibak sinba thongda pangthokpa Martyrs Day gi thoram asi Manipur da su Governor amadi Minister sing yauna pangthokpani numit asna lakpada India amadi Manipur gi miyam da yaipa pausal PK ngasi Bharat Chinba Thungna Pangthokhiba Martyrs Day koi Manipur da shu Honorable Governor aduga Honorable Minister sing Honorable MLA sing koi mayam yauna pangthoi adu Manipur gi mayam da amadi Bharat gi mayam da ngasi asumba Martyrs Day siga mari lenana ayai papaujal bijari. Thank you.